Nasi khoi numit sida angakpa pawma phangba mayamda confusion leitaningai akhoi hojik aina madu clarify kitang tawjage ai hojik Delhi da leiri da Delhi da leira gangsai press ti kri no khra akoina paw phangba hojik tangai patana masi akoina clarify tawdarade akoida aramba da taga da podama akoi inao rohen film masi akoina yam nungsina masi sijina ba yagadra haidana akoina semdana akoise matam khra thaba tawmina rambani aduga masi in charge oina matam khra puhanbani aduga handaki ngasi mana press da seran torana viral ama chali basina akoida indigenous people forum da serana lobo ya bagi podama khaklei adu ai mayam da senga haijage masi akoigi sigi in charge oina purasu akoigi executive meeting mayam phambada yaudaba chuya yaudaba lao harsu laktaba adu magi chille kholena kadai ki relief ki IDP da adu ki haina dom chatpa phare na chagata budo dum chalo adu noina tasana khoina taw mayam do ai yai to dum taw haina akoida mayam haira ga tawre mana pamse meeting a chaw tawra stage da phamba adu gumba adu atopa da di kari forum gi thaba tawhom lai raisi no phom na yaudaba adu anyway adu rusu madu aina chalaro adu handa akoina Delhi ki trip asi ki tamakta meeting executive body meeting anirak phamin aduga akhoi masi tawse haina yanara tawni aduna ma bu meeting da lao haina anirak kawe ma lakte adudi soi taw lao haina tawe ma lakani hairaga MBC da pung ani ngai numi ani ngai lakte adu akhoi Delhi chatba ya dum chalu re adudi ge ma bu haire sumaina soi taw ni ngai le ai da sang da khoina adum taw khro da hoina tawa nana taw aina taw chama ne akhoi executive ne yar bne na yare haina akhoi Delhi da chalaga sami taw re adu ngasi mana chana torang kai ma degi tawsale aina haini mede masi degi ngarang nungdang se mana phone tawre hora sumaina aingonda army singa akogi national human rights commission da pision kibudo army singa aingonda ka threat tawre ta sang ai le bi adre ai resign tawge tawkre haina akhoi phap ta naraga tawwe sarage ai mai thoke haire ai ko adu di langni to waina tawroi akhoi halakani Friday da Saturday da adu halaraga phami naraga nana adu da tawge so dum to aduga tawo kaide aduga akhoi resign tawbai se formula lai nana chairman irgani VP da address tawgani natraga general secretary address tawre hairaga akhoi phajana phami naraga manungda dum loisanse adu nangonda Assam Rifle na army da threat tawra pa mayam do aingonda refer tawro akhoi da tawdra na khoda tawdu kari maram no adu di akhoi thajaba wale nanga army si kamai na link laina bano aina hangle du na te aingonda kana pressure pi kre IDP gi matang na army ga thapula ga thaba tawne da haire adu tawsuna adu si mari laina te akhoi na national human rights da isan do aram ba su yawna te achum do akhoi na haibani akhoi thenagani na adu gi tamak ki no phare adu ta sana akhoi thoro bo kanda akhoi puna phamina se haina akhoi ngarang nungda su ma ga phaunaraga loina kibani aduga ikhang ngawda na ngasi nungtinda omadu ai khangde ai ngonda kansen yawde haide na ya haiba sadana sakta su kaina tawba mina wana chali tawri jidi kari tawri bra haidi khangdaba adumaina ngasi press da yamna mong ta da ba ma da thokpase ma se yamna selfish oiba adumba mi oirame aduga project army ga ma phajana link lai haibse akoina proof leire aduga uki gi favor da ma thaba tawre haibse su akoina project proof phange aduna indigenous ki function any program poti makta maram cha dama apologize tawtaradi mangonda akoina athingba thumlakani chumna mana ai ngamdare hairadi formality da channel chumna resignation paper ma phajana iraga akoida lakadabani adu lapu ka da akoi tanaraga tawgadabani mafam marang laitadana soidu da mana thejelaga adumaina tawsan ba yaroi sidi committee na tawse haina yanaraga tawbu potni committee na yaba potu mana ai khangde habisya yaroi aduna masi rohen film haiba ngang sina army ki supporta ngarang di aingonda army na threat tawe haijele duga ngasi nam ama ngange adu ga dumaina adu ki favor da akhoi bu yena basingna kutong chani ngai law tawro pase magi asigma tawri pa mayam se prajana thajabi gnu prajana so asengba ne haina lobby gnu madu mana amase akhoi forum da apologize tawro taradi magi mathakta forum na wangang unda ngana ka da bale haibase mayam da aina singthok chabani ai mayam khuding mupu kurumjari ngarang dagi aigi indigenous peoples forum gi akoi gi president gi pham dagi ai ngarang se tokcharage na resign tawbaga akoi gi Delhi dagi akoi oja sang sarna su ma gi oiba on statement video na chingba mayam ma namaga thadorok pasu koi thengna jai point number 1 da aina haijaning masi August ki tang 9 da akoi oja sang sar si UNC adagi tongan ba topalup mayam mana mangonda pressure mayam ma pire phamji paibi yararoi upai leitre haidana mase aingonda call mayam ama laki laba matungda
Rohan sumain tawdana leibak mayam gisu nangna mai ngak na ba plus ai gisu izat katang nangna kanbina na ba duga shilliba function jisu World Indigenous Day tang mapan da August ki tang mapan da singiba function jisu nangna soidana ba President gi phamse ahal laman sing tanar ba matungda nang nangtang oibiu haidana ai mafam amada amana kauraki tasengna ai chatkide mafam do adubu upai lektaba hojiki laiba pressure duna maram oirakanda upai leite se khangpadagi aisu lebak mayam gi interest da ai president gi keno se ai logi president se oiraba matung August ki tang mapan da tongan ba akoigi lamdagi lakpa mioi kaya amagi program du soidraba matungdadi aisu dum aingonda phaujabase oja sangka sarna wana hotna jarakanda akoigi Indigenous Peoples Forum se amaina lingkhacharakpa mana kanna coordinate tawjabanina adum phajana magi aningbada tawjasanu magi apamada dum chachasanu haibadu aingonda su dum lei plus being a president aise dum puppet president haigadra adum haidi any program tawre haibiraktaba adagi ngarang na hanju hotel Imphal da program ama tawi adusu aigi knowledge kem leite aingonda karim hairakte program dugi matangda kemta sum hairakte adagi nahansu aigi signature gi matang se oja sangka sarna aingonda phone torokpa message tharak pase soi tawla o haibagumba asumaina khatang haire aduga kari gi soi no kari maron I no kari soi duda kari haidi maron mari yawi no haibana chingbasu amta hairakte hoi ai khangjei hoi ai gi asoiba khara legi sangai festival le asoiba ai chang roidamo phamda ai changubagi hojik praja mayamna aingonda sung katang nungai taba warojaba mayam masu leiri asida sunatana ai Christian chatpagi su aingonda su hojik yam nungai tana mi topa mayam su ai yengsalaga leiba timing su oi ai khangjei ado ai sigi limelight mayam chide ai katang su ai keno se hidi sideline tawjage haidana Indigenous Peoples Forum gi kari gi program adagi media da thopai program su ai ka yaujadravani aduga akoi internally displaced person IDPs ka mai leina na su ai tongan program mayam amada su ai focus pira leibagi maruina ai akoi gi Indigenous Peoples Forum gi program jana mana yauba su ai ngamde tawbadabu leibak praja mayam na simadi bichar tawbiu Jobi angang oisanu ahan oisanu adagi yamna keno tobo oisanu masagi consent sungyau yaudana masa sungan khangalamdana press briefing ama phajana iraga press note ama bu masagi consent sungyau yaudana soi saraga toba haibasa masi haidi lebak praja mayamna dum judge tawbiu masi kyamu yam chumge kyamu yam lange habado judge tawbiu aduga akoina hekta samasya mayam thengnei haidana hekta chengadaba sunate tawbadabu khoi oja haidi khoi oja gi su haibadi ai mi chaijaba dei mi ngangjaba adagi aingon mi sidajadbagi aingon da su itik su leijade aduga khoi oja na ngahang ki oina army ga mari leinare khara haijin adagi cookie ga haidi maram khara leinare na haijin adumaina sum tawbirakanda aran ba myam ngangbadu su adusu oja khatang ahalama oina haidi tawhanjaningde lebak praja mayamda aina pijaninba kenodi appeal di hoi sumaina koi khaibung tanaraga khana chainaba sumain tawga kanana haidi achumba saknana bai damakta amamungang tawbasu tawhanjaningde adubu yamna phajabi mawongda haidi ai hadu lebak mayamgi praja mayamgi request ki matungina ai kisu akiba leijade oja sangka sar na Manipur thola kanda live discussion program da phamje haibra live thado phamje haibra phaminaraga ungtang wari chana thokje haibra adusu kisu akaiba kisu thodopati leijade tawbadabu puppet president ama oina sida chatlu adu taw ada taw haibadudi aigi ethics study madumadi tasengna haidi yaude ai angang oijaraga su ai mayam na hekta aduda chatlu ada taw ana maina haidi thang na tawba potudi ai adumadi tasengna tawanjening de duna lebak praja mayam da aina appeal haigadra ai request tawjaning basa aina resign tawjabagi main oiba reason se tasangna bodi atopa interpretation mayam bodi hanbire adubu ai main oiba reason je ai puppet president je ai oijaning de khwai maru ina Indigenous Peoples Forum Manipur mi kanam yaugde kanam to sul leite kanana kari meeting kaubada kari tawino so ai kemta ai adugi ai leite aduga Nelson Ketrimeyum na hangbirak bawang jige emtang pakom tang bijage thause sumain tawdana chopa yaba Manipur mayamgi pura chopa yaba thodo amadagi maram mari leinana aisi khudakta president oijagi bani aina pura knowledge layerga president jo ai oijagi banate adugi matung tarakpada pura koigi any program ama torok khotpa matamda
ꯍꯥꯏꯔꯛꯈꯤꯕꯁꯨ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯦ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯑꯩ ꯍꯤꯡꯖꯅꯅꯕ ꯑꯗꯨꯝ ꯑꯩ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯩ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯑꯩ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯀꯩꯁꯨ ꯖꯤꯄꯦꯒꯤ ꯃꯊꯧꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯅ ꯖꯤꯄꯦ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯅꯅꯕ ꯗ꯭ꯔꯣꯟ ꯂꯩꯅꯅꯕ तोान तोानबा लानगा मरी लेना पोचै लेनाबगी दमकता तौजगिबनी हौजे हौजिकसु लानगा मरी लेना दुम आई पैसा पुथजरी कैसु कायदे लाकपिरगा वरी साबिनिंगबा कयाम पुथरे कयाम कनो तौगरे हाइबा मनुंग अदुम खंगबिनिंगबा लेरगसु दुम लाकपियु असम राइफलना थ्रेट तौरकपा खोटपा केमता लेते श्रीकांत मोयरांग मयुम को आई हौजे हौजिक तोान तोानबा आईडीपी के प्रोग्राम मयाम तौबदा आर्मी एनी जगह जगह लेबा एनी फ्रेटर्निटीज ओरो ला लागा दुम करी ताना सिगे कमाइन तौसिगे हाइदना दुम ताना मिनरी अदगी अखोय अदुम ममांगदा मयामना खंबिरंगनी अखोय सोमबुंग रिलीफ कैम्प निवल चाकोबे प्रोग्राम तौगिदा आर्मी लागा दुम मतेंग पांगबी मदु आर्मी गा दुम हाइदि मोयनसु मोयगी तौजबा प्रोग्राम दुदा अखोय गा दुम खुचमनरगा तौमिनजबने अदुना मसिदा कैसु थ्रेट तौरकिबा खोटकिबा अदुगुमबदी कैसु थोयदोकपा लेते हंगकपदी लै कमाइन तौबनो आइदो आई इसा खंगदे आई इसा खंगदना थोलकपा प्रेस कैनोनी रिलीज नि हाइदना आई अदुम माइना पिजगिबनी अदुना लेबाक प्रजा मैम से कोई इमोशन ददी चटकुम से फजन नैनबियो आइदी तासांगसु या मणिपुर की तौजरकपा कोई फुरुप से तौजरकपा मणिपुर की तौजरकपा मीने मा आई फत्ते आई सुंगाई हायरोगे होय माना आई हुलंबदी याय माना आई चैरंबदी याय अदुगा ngahanga ki ma aingonda kuki ga mari leinare kholle adu mari leinare hairam be yai maga su kana kana mari leinage haibasu akhoi su khangjai kana gi for da wangangi haibasu khangjai kana gi against da wangangi haibasu khangjai adugumba mayam dudi ai masida haibadi ai puthokja roige aduga hoy aduga brother kashu kaide mayam prajana yarak taba haise ai asoiba adum leidana mayamna yarak trini madu ai morally ai accept taujari प्रजाना दुम यारक ननब मोंग दा मतम मतम की ओइना दुम आई एक्टिविटी दुम थबक थोरम तौजरकीगे प्रजा मयामना यादबगी रीजन सुसुनी आइना हाइजरीसी आई क्रिश्चियन चटपा से नंबर 1 अमा मयामना यामना नुंगाइजत्रे अदुगा संगाई फेस्टिवल चटलुबदो अदुसु मयामना याम नुंगाइत्रे संगाई की वारी सिसु अदुम अखोय लोशन बयाबा मी मयाम अमगा वारी सानरगबुती लोशन गिबनी अदुना लेबा प्रजा मयामदा आइना हाइजनिंग बसे कैसु यामना हेना मसिदा याम वा चाउथोक्तनबा ओइना हॉटनमिनरसी अखोय ओजा सांग कसासु माना फगदब मोंगदा इंडिजिनियस पीपल्स फोरम की फननब मोंगदा मा दुम होना जगरनी आइसु तोंगान तोंगान बा आइगी अखोयगी सोशल एक्टिविटी मयाम अमदा दुम अखोय हाइदि मियेंग चंगजरगा दुम तौजगे अदुगा नोकना बिरिबा करेमना बिरिबा अदुगा ट्रोल लोमदा ओइना पुथोक बिरिबा अदुगा हाइदि मयाम तौबिरिबा मयाम से मसी खतंग फजबा वाली तौगुमसी यामसु आई सुमाइना क्लैरिफिकेशन वीडियो हाइदि अखोय तौदी तौजनिंगदबनी ओजा अखोय देनिम गांगोंगी से मैतै ओरसु अखोयगी मिचंग चंगबिरोय खोतबिरो हाइजे आई केम तो वारौजबा केम लेजदे चंगबिरसु कशु काइदे चंगबिरक्त्रसु आई कशु अकाइबा थोइलोना लेजदे होय मतम मतम दुगी मतुंगिना तुम प्रजाना दुम आइदि जज तौरकनी अदुगा आई मसीगी प्रेसिडेंट की फमसिदे तो एना अखोय मणिपुर की थबक थौरम के केदा आई तोक्सगदबसु केमता थोयोपा लेजदे अदुम मखा तानासु दुम आई तौजरकिनी नोलोपगा लोइना अदुम मयामगी प्रजागी ममांग थारगा दुम थबक तौमिनसी अदुगा ओजा सांगदसु आइना हाइजनिंग बसे हाइदि एलिगेशन मैम तौबगी महुत्ता थोएबा सिचुएशन जिंगसे तुमिना दुम मखा ताना हाइदि लोइसनगिनबा ओइना तौमिनसी अदु दुकानदा ओजागिसु दुम फगदबा अखोयगी इंडिजिनियस पीपल फोरम की ओइना तोंगाना प्रेसिडेंट अमा दुम हापियो अदुगा आइसु दुम आइगी यागदबा फगदबा मोंगदा दुम आई चथाजगिगे अदुगा मतुंग तारकपदा दुम केके तोपा लेबा की थबक थोरमदा दुम पुन्ना माइपुनना पुमिनगिसी हाइबा वाफमजे थमजरगा मरुइना अखोयगी इचिलेनाव सिंगदा लास्ट ओइना आइना हाइदि अपील तौनिंगबसे अखोय अमना मा याम येंगसेनबसे तोकमिनरगा होय आई हंतक संगाईगी केगी सोइरुबसिदगी आई बो असोयबा येंगबा मयाम अमना हाइदि आई असोयबसे यम कन्ना थीरगा लेबा टाइमिंग नि अदुबु पुन्ना असोयबा केगी से ngaknarakanदा आई अखोय अदुम चटमिनसी हाइबा वाफमजे थमजरगा आई मयाम दे बिदाय लौजगे थैंक यू